mayam aise tumage tawbane aduga aise thabak ama sakadabado pung ama makhaida pung ama makhaida su sakadabane aise thabak ama ko ado mayam amtang live share tawbiyo tawgodiba topics ai hayeng ngai gen tawbane hayeng se hai sirena tawbane ko aduba ai hojik ta hairamage mayamda thengmalabra gi live se hayeng oin tawrasira Ibotombi gi video do ubiraba natro mayam ubire ko mayam hayeng oin tawra ne hauji tawra hayeng tawra hayeng fazana tawrage kai khaliga hairo mayam Ibotombi gi matangdo ai hauji tawra horen tawra hayeng tawrage ko hauji tawra hayeng tawra live share tawdudi hoi Ibotombi se ma blank fire tawrame ta hai ko adu phatte hoi magi marangi matungina ima ibenda kihanba prajada kihanba madugi matungina magi punishment tobam topa logi president runda mana blank fire tobagi maram sadana blank fire thoba mi khangpi kihanba khanganba du madu logi matungina ma punishment to kem kaidy ba mana bu lalagadi logi matungina punishment to ma bu lokap thamba phaba jail changba whatever logi matungina punishment to kem kaidy ba but mi amagi character amadi behavior di xyz amatana mi amagi character amadi behavior neina balan kaniba ado karamba officer no or karamba mino amadi karamba jibano karamba makhangi mino ina hangakaniba mi amagi character amadi behavior da neina ba yadeba nambon 360 matobiyo Ibotombi gi matangdane aduga hoi video du viral chalabani na mayam ama tare ma kai togiji tobo jiri haiba jiri se aduki mati yam luyeba akhoi sagi lan gi bunker siga jiri ga aduki mati yam kheneba asya chatluba mina auba mina khanganeba jiri gi lan aduki mati yam luyeba yam thina luyeba jiri gi lan lengang pokpi lamdi exact kawre ko aduda changba nga tanda no mai kapa ineba cookies na ma mayok na rineba magi team siga singsina cookie gi singsida leire direct bunker siga aduge opposite ta yum neba maite yum neba lambi ama khaidi opposite wang maneba kathare neba du lengang pokpi luga ba lam neba mafamse aduduna ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯗ ꯈꯨꯟ ꯉꯥꯏꯕ ꯑꯊꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤ ꯂꯨꯏꯌꯦꯕ ꯌꯥꯝ ꯊꯤꯅ ꯂꯨꯏꯌꯦꯕ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯦꯕ ngasi manung mapan naidana sengna harba matamda matingi ting loina pangnaraga ngasi ngamkhei se ngaklakhibaneba masi aikhoina kawgadraba RK Ichan thoibina aigi minna ubadi ko chungki ki deba Ibotombi na kari ziri da kari thabak togige na hangaga dine
aina ko thoga nganga dine bera lom ka kaniba mana kari jiri gi damakta ngamkhei gi damakta manipur ngamkhei gi damakta kari thabak togi ge na ai gi ngoda hangoba kanagumbi matik leibana mateng iteng haibase yam thi luiba ai khoina ngamkhei khun ngakpa singda pizza pithak tawriba ima iben singna sak hinjang thongibada madu mateng ne baduna ai khoina ima maira paibi singda ima noina lanjida kari nomai ka khrage kari mateng tawgrage hangba yabraba adu hangba yaba wahanglaba ina o nang hangba yaba wahanglaba ai saw thok chaw na hairamge jiri gi manipur gi ngamkhei kannabagi nabak jiri kuki ni attack tawba matamda Ibotombi hariba nupa sina kari mateng tawgige kaina ga hango siminani aini akoidi direct ngang kadriba bapam satana ai gi minna uba potadi ngasi ngam ai lan yaw pasda RK Ichan tubina min ugi potadi ai kanam ki deba ai dong ngang ngam mi neba Ibotombi na mateng pangamdana jiri gi maikei ahum se khut thongna ko matamda ma gi achoba mateng ne jiri kaya ngakhi ba se ai hairam geba aduna masi jiri gi praja mayam na witness oineba chocolate manga pi ba yen gera mithai manga pi ba yen gera yeloi gera lan phamda ngamkhei ngakpada ne kaya ahing se ai wai ge loimak lirake ai khoi gi naga ga jati do ko ai khoi gi maitei ga nangna taba mafam ni exact mafam di kawgreba mai thanaraktana madu loinamak jiri gi arabai tengonda loinamak khangani ba moi wai loimak achu maran de jiri gi pajana loi khangani ba kautruki kamaina karam kanda nomai kapaki kamaina toroke ba se kautruki kauda bangi miwoina khangani ba terada leiba RK Ichan tubina khangwe bin detail adugo samana na jiri de leiba prajana khangani ba matam du da pani eba kana madu da mai ji chakna ko matam da Ibotombi ne ba ai hing nong yai chuktom dana pung baro amani mana rotation chalaga ima iben singda thauna pigi ba mana rotation je matang round chale jiri gi matam adu aina chatpa matam da makhoi se kamdona nga katake o mafam sangbau sabal saraba nateba jiri haibase lan se akhoi thok matungda thoklakpane 2024 da sengnage matamdu da mokoi sang sagadaba ima singse saba nateba matamsida aina chalaga nataga royen phile mayam chala akhoi mayam sina mayam khangjaba knowledge hagi lanji experience mayam share tawruba arambai tengon kari kra mayam ibung ipaw mayam se share tawraga ima events singse thoklaknaba amadi sangbau sanabagi damakta step kaya lawkhineba matamdu da moidi ihana ban moidi nomai ma khontaba 2022 da lan tawre koi sagina makhoi 2024 da taweba makhoi pura zero knowledge ne ba jiri gi praja ima ben singya yam samjaba haitare madugi matamdu da kaka Ibotombi sina ai hingno yai khangdana rotation challa nga kiba duty ba dana ta kiba adugum leba police officer na ba se ai hairam geba masida kanano challenge tawroba ma duty tawgi de do khangaba adugu mana ngasi lalambiba thongdudi punishment taw kaisu kaidi logi matungina punishment tawoba mi amagi afaba good side myam leba Ibotombi gi adugu magi choirakpa khartuna loina ma exploit tawbadi sunya ya roiba myam yaningdy haise aduga matik leba mi amatana jiri da kachin kuya RK Ichan tubise laingang pokpi de chalurabane khwaidagi sathiba hojik pawba manipur gi praja sidagi chakhiba mateng kai pangba chakhibada even jiri gi praja pawbona changba ngamdaba mafam RK Ichan tubine chakhibane I witness lai hawrakan oingonda madugi video proof su lai engonda ai utki loina ai loit utkani ngasi loin utkani baina hayeng su live tawgani baina khangaba thokloba matamdu da aina sangma matamda Ibotombi na thingi be san tubi sanganu risk loin iban matamdu da yam taina sing sak pizana ba ko sing sak pusana ba khona ba da du kimatik arai ba thabak na te ba mafam sing du aina sinpha pu da bai wani video da di proof yauri ba gi de video da di proof myam ama yauri ba khanga ba tawrakano ba
magi ngamkhei da makta ka Ibotombi thona amuk phang thona ti phayeba Manipuri police officials afaba mayam ama lei ko ngasi pauba ama magi wana tana mating se loina mag yaw ga ngamkhei ngakhi ba ngata neba kan git kalakhi ba ngata neba sak thongi ba landu da sak thonga ga machaw ba chak pijari ima singbu mating pang da habya bro ha aina ngasi AK do na taga 51 moto do salaga bangka do da lepuga kapu ba nate aduma kapa nate na nang kari tawgi na habya bro kanama ta namase habya roiba Panja toraga mayumda leiraga su kem to pa leiraga su angamba chama sani happy bado madu mateng neba usita ba dia roiba du mai na ngam khai mata di kana mata na adu ma wam ta ngam pa ya roiba punamak aiga thengna si waisana si ba yes kaibo tombigi marangi matungina punishment to kesu kaide mana president rule la kan sida nomai do kaphalaga imai ben ki henba amama ki henba du di punishment to kesu kaide it is okay madu ai shauk de But I na sorry na puna makineba lo na makaise may taya magilaieba kitang ama swerak pa matam da chinhthba explorer maktoba siya ay yaningdy ba sise aduna kanagumbi amatana ngamkhei kita makta thabak tokiba ngamkhei kita makta huralaga thabak tokira thamoi singdana thabak tokira credit pamaga thabak togera toroga daka oideba togadi togre credit pamagi da makta Facebook da hero saning bagi da makta fana toning ba toba something tawriba RK Ichan bina credit pam bagi da makta ai khun ngai ba maitagi isnaw da nongwai maru lising ama haidagi ne aduga ai credit lo ba kasu kaide ba nangin ngai ngambra ba Ichan bina nongwai maru se lising pidarage ba khun nga pasida aduga aina madugi credit aina pibani habado ai loge ba na thogai lege nang aina ngambra ba nang ngambra ba Subisumde. Tobodubu credit panna loaning losa sonu hero sagera hero ni sagera toning mami toksa saroba. Tobodubu no may maru lising amadu dinya. Yek na ba kaya ne defense story ba ba sa masikaw no ba. Kanga ba masikaw ba ba. Madugi I witness amadi kanano every mapang khudi makta ai laugi ba matam dadi matik lai ba matana ingon da ai gi mayok ta lepang ya ba. Chungam ngamoy kanam ta sungap ngam gadaba matik like Manipura nongmai ma khon thok traga su aram bai tengo na amadi village volunteer force kaya na ne bangka du hin tum da ne duty tari bada madu kai da ba ai khoi ne respect to ga da ba nangai nang mu bra ba ha ai hin no ngai du da kai bo tum bina lengang pokpi de gi hauraga ma ming do kaw re exact aru ba exact jaga do khanga ba adugi mapam da changaga rotation da duty satliba midubu ai khoina ne mai afaba thabak tubu mai asoiba magi damak tan loina ma exploit to badi lan kan ya mane ba yes kai de ma lokap ta legera ma jail legera marangi matungi na ma logi matungi na punishment to kesu kai de ba adubu kai bo to bi wa khaktan ai mayam puna ma kinu subsalaga ha ge ba ya roi ba ai utke ba akhoi di oida ba ngang ga da ba RK Ichan tu bi na te saw thok song na ha ge Sisna kangbai gi ni ko ai lo mak lai ba ai gi di video proof tu lem le he we bi sa gi si lai de si yam thina cookie na ko jaga ne ba si mafam se ko si cookie ngata ne ba si cookie ngata ne ba si mafam se si cookie ngata ne ba se si cookie gi mafam sa to ni si da sali ba sina to pa ko gi nan Manipuri na lit to ra ga sali ni ai mai mit khumjala ga sali ne ba si mafam se
ko si lady ba khoi di proof lady ba se mod bung lam do kaw ba sigi ima sing ja du ki mati yang wana lay ba si cookie khundu la la ga lay ga dui ne ba si proof ne ba se hangbiyo ba ziri ki mod bungai je kaya mu yamna red zone oi gai ba hangbiyo ba che proof lai ba gi di ha ba lengang pok piyo mu lakke ba ngarang si mayam smile to we ba akoi gi ngarang su pau ta mani ko ai angam bale din mati proof me ama malai ba ziri ki red zone changu ba gi proof lai ba sigi mafam da kai bo tombi ne loina ma masa bo theng na gi banga ta ne ba ai ulakke ba pang bo dong zare ngai ba mafam si di khoi haidok sa roi ko ga di haidok sa roi sigi red zone se thong ama lai ba pukhi lai ba moi asanga khoi gi kano ga laina ba cookie kap na gi ba du ne ba si se bunker ke kem semam de ba mafam si da ne bunker kari kara kem ja semam de ba thazo ai nai ba RK Ichan ke binai ba thazo khun ngai ba ibung i pau se tum na ba ne kanga ba mo pa ku le ram de ba kanga ba masi 2024 gi 2nd July da ne ba si khango ba na khoi sigi mafam sang da na ka ibon te bina theng khang ka ya mateng pangi ba ne ba howa kano ba dudi magi managi matungi ne ma punishment to kashu kaide leipak miyam ai haijeri sini ai kaibo tombi gi yamna close oiba su nate magi punishment to kashu kaide ma jail tham gira phu gira ko kero ane ba noi magi managi matung na to to bu magi afaba ngamkhei gi da makta di good side thongna pa no hona gya ba se myam kau bi gano ba myam si matang kau bi gano ba Ichan THOI bi the proof lady sini bi do khanga ba ulakke ba myam lai ba se cookie gi yum ne phawi je lady ni bangka da no mai pai den eke pai den mod bung ngai ba sida jiri gi mod bung oram ni chumme red zone ne kaya mo yam sathi ge do ne hangbi o ba jiri baza da kai dong mai da jiri gi oi ba la na se ga khoi sai gi la ga yam theina kai ne ba lu bo so an he le ba media asam ga tai na ri bani turen ji da makhon am ta su tho ma ya de ni drone pai ba su ya ji bani drone hek asam gi lan ja la ga di ka phak ka doi ni khanga ba yam theina lu ye ba drone pai ba kari ka su yam ne lui ba duna umai bi kaya pai ne ba yek na ba kaya gi khang na ba ge damak ta ne loi ai hainingdy ai ngangningdy no mai ka tharai ne matam du da magi kadai dinu nang jiri side gi khong lambi sat po su yadre helicopter da pu ba ya da ba lan gi machak ma thu mai bam laiye asam phau duri bani asam phau sa pata se ki se ngata ne adugum bagi mafam du da khun ngai ba ibung ipogi phibam kaya muk yam na luram ga ne ba sa khalo si khalo dubu RK Ichan THOI bi da hakting na hango jiri gi pazada Ichan THOI bi na red zone mafam sangi banai hanga aduga aina hainingi di ko kana gumba amagi ara aisu ai asweba lakani ba ai asweba to badidi ai punishment to logi matungina to boto mi amamam gi afaba good side mayam do exploit to bodidi madudi phajadeba na khoina kaibo tombi o miyam na manipur miyam na irei chana kaibo tombi gi asweba ma leiram bagi damakta punishment to kaishu kaide sekta section lagadi maitai gi irei chani kaibo tombi na ziri sigi ngamna bagi damak amadi ngamkhei si kanna bagi damakta thengkhang kaya do honari aba sai hairam ge chocolate manga duna ya ba nate ko
Thoklo hairi ne thoklo salus law ziri salus law thoklo so ore karam ziri salus law bozi aduga red zone no sangbi oba aduga ahing khudingi duty rotation chalo ba ima sing unaba ima sing thongna pi ba ziri gi da pura purup khudimak na hingminari ba purumni amaga kolwa to nari ba matam sida police officer kaibo to mina khanna da na ba kitamakta kayamu yamna mana wari sanaki kayamu yamna meeting to ga ba se u da ba mini di khangoi au ba goi ni di khange ba mada ngamkhei da mateng pang bane ba purup mayam se khannarak ta na ba kitamakta ne achoba role logi ba police officer mane ba ma se Ziri da tari ba police officer aduki matik waye ba noina khanga da ba mana si khangbi ba prajana akhoi sagi langa ziri gi langa yam theina khene ye ba yam theina su luye ba si khangbi ba thaja jaga su arabai tengon gi unit sing leibo da hangbi ba hangbi ba aina ngangi se kayam sumilali me am naina bi ba Kangaba Ma'am lam share toubirmo Magi maragi matungina everything ma punishment to kashu kai de ba akoi du da saw de ba irei sa sing loimak ne haijari se adoi tadi mana adu nangi kayam ngam khai to yeng to tadi manipur gi ima maya pa bi sing de no mai kyam ka pi gi nan kyam mateng pang gi na hangna di Shinaroi yo ai shi sung ayan janingdy ba xyz mi koi khudi makini aina haijari ba se nang jiri da leiba maitai is now sing loina mang nei haijari se tabi ba mai jiri da leiba maitai is now sing every mapari athoba singi condition situation to ki bati jam luye ba gola thon usa thol ai ni jange nung chappi ai shum ning jange akhoi ke amu yan hona gi ne ngoto khanga ba akhoi ke amu yam na hona gi ba se khangoi ba Si lengang pokpi ne si lengang pokpi ne si lengang pokpi ha ba mapham je kayam red zone oi de do jiri dang bio si mapham sang badane ka Ibotombi da active booster ka thari je mini booster ye na ma za wai sa le ram ga dra ba ka Ibotombi do am da ko mo ne me am ne jo ma mina no me ka pa ga ma za wai sa le ram ga dra ba mai tim do lengang pokpi hari ba se cookie gi sing cookie gi jilena lambi opposite side leirak ne ba leirak amana khoi gi jiri gi imphang gi line ne ba national highway ori ne ba ada mo gi cookie gi sing je leire dana ado khoi maite gi yum leiri ne ba sida maite khat ne ba leiri je ayam ba roi sena ra khaba ne ba yamna thina luba mapham ne ba lengang pokpi ga je adu ai gi di si sang na bo hona bada or si gi mating tong na bo hona bada amadi protection pi na bo hona bada amadi leiri ba praja adu gi protection pi na bo hona bada Ibotombi hari bo official se adu ki matik thengkhang kaya da mating pang gi hai ba khanga ba ngasi RK Ibotombi gi damakta magi good side mayam ama leiba se haiba kanamata na ngamdraga su RK chinhthba akibam leitana Ibotombi gi good side aina hairi kari maram gi aina haiba no ai jiri chungcha chata bida phamung da longa ga hippa ga nganga pa natte mit anis uraga
theng khang kaya da chminagi ba theng khang kaya da saruk yaraga ne ngamkhei gi da makta manipur jiri kannaba gi da makta honagi ba police officer do ma gi matung ilaga theng khang kaya as a public amoina public ai khodi police da mating pang ba akhugi right ne thanga ba credit oining oi jesunu hero sage sadunu facebook to uthoki uthokjunu darka oide akhoi din matam dugi hogi ba irang adu da ngamkhei da makta ajoba mateng role mateng oi kala isin inaw duna ngak na bagi da makta magi masak mathum lan gi ba machak mathum kaya kwa nimit kamna ri badu da mathok taye ba chumi chumde ada akhoi di adugi defense tok zabagi da maktani akhoi di by hook or cook tok da mi gi maran phoi ru gera mi gi maran ha lu gera mi gi dukan da thukai da nomai maru mullu gera akhoi gi right kana na cookie na nomai ka poi ga ado khoi defense tor bade akhoi gi right adu ko kaya si da jini da leibiri ba praza da gi hauraga leiba punama force khudima adukumlaba terrorist adugi ngak thok na bagi tamak ta theng khang kaya honna gi bane haib sa ngasi imphan dagi RK Ichan thubina akiba leitan hairi jiri gi praja kaya na waki jiri gi praja kaya wai se ai wa gi hana makhoi akhoi gi kaina akhoi sai di 2023 di la do ra bani na mo gi experience tu leizade akhoi gi disi gi ima sing thok ta na khotana ma gi sang ke saba se matam du di jiri di knowledge leiram de ba seng na hage ba adu akhoi gi chinhthba gi u do red zone oi bagi to ba matam da u na pal kha dro khai kha de matam du da makhoi di leiram de ba seng na hage ba leiram de ba makhoi di Sitang haizage ko maya aduga hayeng in detail mo haizage kana deba khoidau saungninge baidi matik leiba kana ko ba manipur gi maitai masa xyz dum haibiro ka Ibotombi gi good side ainu uzagi ba matik leiba ma ai gi mangda lepaga amtang nei na mina ba ya gani ko ainu uba ngang badi ainu uba khoki badi kana mata nei ngoda pheyai ba junga moi khodi pro ko kona puthoro kani ai di pro ko kona puthoro kani ba ai hino ya jira ka Ibotombi na baro mani duty karam mo pisa na khoi chapau thengu thina dine chung theng thing na dine chau thong nai ram gi ne live le mo se to bira mo me thank you ma'am live lo se lagi ai in detail do mami nga kona na lam ke to ka gre bai ko ai proof lai ko maya kem khaluna aina chali ba maya ma se kanana
mateng pangi or pangde karamba ibung ipona jirigi karamba prajana mateng pangi haibagi aingonda proof lay ai akiba leina de haidokpasu ngami adubu haru matamda akhugina mangjabana karino tongjabana kaino je khanda yadabagi ai haidabani yamna aingonda hauragadi ko aidulam haidokpini aina hairakpa matamda ne sokaduse kanano akhoi maitai sitang khangbiu ko thagasari maya